Lamdam asigi yalho furubama oiriba Meitei bo Indian Constitution gi ngaklo piduna Scheduled Tribe ST lista chalhana benmit mangani chupna chathagadawriba Assembly ningtham mifam da chapchaba wareb lawbiyo haina Khwairamban Kaithal fambi singna kholaw lawkhrei Khwairamban Kaithal gi temporary market changsin khiba khongjang aduga mari lainana thokchom Rupanjali kaubi Kaithal fambi aman hai lamdam asigi ariba yalho furub ama oiriba Meitei furuba sing asidi ngaklo amata leitabana mutkhiba yabagi akiba leire furuba sibu constitution ge article 342 1 gi matung ina ST lista chalhana balai ngakna chawraba thodang lawfam thoi maram aduna handak numit mangani chupna famgadaba assembly gi ningtham mifamda legislator singna chapchaba wareb lawduna ST lista channaba mathau taba che chang sing center da thagadabane Meitei ne ST lista channaba demanda miyamna matam kayagi mamangdagi makhal kayagi khongjang changsinduna laklibani adubu ngasi fawba laingakna thabak ta onthokpa leitri laingaki thaushadaba thawong yaningdaba oina atubada Meitei bu ST lista channaba khongjang changsinbani khongjang aduga mari lainana sarugya kibi Kaithal fambi singna Meitei bu ST lista channaba assembly da wareb lawbiyu laingakna athuba matamda mathau taba che chang center da thabiyu haibana chingba kholaw kaya shu lawkhi February 25 phanggodaba assembly mifam asida Meitei bu ST lista chananabagidamakta pukhapiduna warep ama lawbiyu haidana sakada koi tathanjabani ekoi demandi ekoi Meitei bu sep tawbiyu Meitei bu kanbiyu Manipur bu kanbiyu haiba wafam asini ekoina thamjani badu tie chang thabiyu haibadi ekoi socio economic and ethnographic survey report si recommendation report amatang thabinabasu ekoina sakagi maikeda demand tawduna lakpani machi huji yamna tangai phadiena lawjai kana thambigi ba sahi amagi manungda Hagani Haibagi, Kamimen adu, Tahiadu Laiva Marshal, Loisalakadore, Aduna, Assembly Mamanga Madukana, Nabiduna, to Matan, the Tabinabatu, Demand of Jerry.